Jehi Kuting Tourism Festival oina Kamchong District the Pangthok tu na leiriba Shingcha Uyawan Festival ki matang da kitang yangminasi. Uya asi Kamchong District ki Shingcha khunda leiba hilok amaki ming oi. Hilok asi yamna fajaba mapam amashu oi. Mapam asi da Uyawan lei asi marangkai na haugi. Lei asi shatpa matam da kilometer ani hum chao ba hilok atu ki fajaba atu inspiring oi. Loina na shiki inspiring phenomena atu tourism festival oina jehi kuting celebrate tawbani. Scientifically, Colocampharia secunda haina khangnaba ginger species ki lei asi kamchong amasung ukhru zilla ki mafam ya da shu phangi. Amasung lei asi ki mingshu mafam da tongani. Lei asi thaina da ki leirami oirashu hujikansi magi growth si mathang hand cut kraba uyi. Shoitana asi climate change ki impact oiram bayai. Chingi mafam singi ingba climate atu hujikti mathang shakat kraba sina lei asi ki growth shu hand cut kraba shu oiram bayai. Kumshi shu kamsung sila manungta leiba Shingcha khun ke facha kraba uya mafam sida taruk shuba Uyawan Festival asi Embrace the Nature theme ki makhada July 15 to 17 numit humni thokna pangthokre. First Shingcha Uyawan Festival si 2018 ta hawki ahanba jahi atu da visitors si rishing taruk hena lakpa ki record thang nayi. Atu ki tungda COVID pandemic amasung hujik si Manipur da irang kaya leipa si na maram oituna kamchong amasung ukru district natana mapanda ki lakpa visitors si yam nemna le. Loina na festival si chawkhatpa ngam datana area level ki students union na yam wana organize tawriba uyi. Ani shubada tangkul sing na July thada celebrate tawpa mangkhap kumai ki matang da yangminasi. July changrakpa ka loina na festival asi ukru district ki khun ayamba da pangthok tu na le. Festival asi lau khoipa amasung pauling ba hek loira ka pangthoki. Fixed date late agriculture operation ki matung yin na jahi ki matam khat na ye. Khun ki village authority sing na survey tawraka lau khoipa amasung pauling ba loikraba tungda khun atuki ningthau na kumai asi ki date lau thoki. Kumai asi ki tungda mikana na shu pauling na te. Mangkhap kumai ki matang da thaina chatnaramba amasung thacharamba ki matang da ukhru ki senior citizen achung liai wasina ashum hai. Mangkhap haiba kumai asi aikhoi tangkhul ki yamna chauba kumai amani. Kumai asi phau lingba hek loiraga balan dauba kumai ni. Ipa ibu singi thachabagi matung inna mangkhap haiba kumai asi sikhiba singa hinghauriba singi thakmin chamina baki kumaini maramdi nongchu thada nong kanna chuba matamda mi mayam isha ki lau singu na baki khutrai pairaga lau uraga phau lingkhibadu lokpa yaudadana chaba phangdadana sikhibashi yawi haina mi mayam kumai matam asida yamna nungsina wari watai samina ba aduga thakmin chamina raga harau kumai isai sakminaraga khaiba achauba kumai amani. Numit marini pangthoba kumai asida khun amasung lekai da trade fair pangthok nayi. Khun khrada de hujikan se church da ishe competition pangthoki. Mangkhap kumai ase Festival of Cleanliness haina shu khangnayi maram de kumai ase pangthok na ba lampi nala ising khong mayam shangthoki. Khun manung da shu yam nana thamki yum ki utensils mayam shu shangthoki loina ne every member of the family fachana iruraga kumai ase lun nanna celebrate tawki. Mangkhap kumai pangthok pase tangkhru singi agriculture calendar phase amaloshin kibani. Christian Dharma onthok rashu festival siki essence amasung mode of celebration de hujik fawba kaya hongda tunale.